Nung hawai chabana hakchangda kari kanaba piri, nung hawai aduda kari karamba component sing yauri haibudigi matangdani hawbadigi loyo phawba yengbiyu. Follow, like, share amadi YouTube channel dasu LEIREN digital creator haina maming chap manana thonjabani. Subscribe tawbiduna miyamna support tawbiyu. Nung hawai aduda sodium, potassium, carbohydrate, protein, calcium, vitamin C, iron, vitamin B6, magnesium, isoflavonoids, alpha-linolenic acid asina singba yauri. Nung hawai chabagi kanaba point 10 khangminashi. Number 1. Nung hawai chabana diabetes laina bu namthaduna level amada thambada kanaba haibudu oiri, maramdi nung hawai aduda low glycemic index, low amount of carbohydrate, protein, isoflavonoids and fiber gi oiba component sing yauri. Fiber haiba component asina thibong therin haibudi colon arumba hantahanba amangbu yekhetpa singbu phanbata natana blood sugar bu level amada thambada mateng pangli. Protein haiba component asina su hakchang degi excess oiba ehenba sing manghan takhanduna sugar level hengathanba ngamhandem. Number 2. Nung hawai chabana hakchang manungda yauriba sitharuruba cell sing adubu nahungna hingathanduna mathau tawba ngamhali, maramdi nung hawai aduda omega 3 and omega 3 fatty acid marang kaina yauri. Hairiba component ani asina hakchanggi cell singbu semgat sagatpada amadi dead oikraba cell singbu amuk hengathanbada achauba role ama lawribani. Number 3. Nung hawai chabana heart ki oiba laina singbu phanbada kanaba haibudu oiri, maramdi nung hawai aduda isoflavonoids, alpha-linolenic acid and antioxidant singgi oiba property sing marang kaina yauri. Isoflavonoids hariba component asina heart attack, heart stroke torokadaba sing adubusu prevention tawbada mateng pangli. Number 4. Nung hawai chabana miyobigi saru bone bu strong ohenbada kanaba haibudu oiri, maramdi nung hawai aduda vitamin K, isoflavonoids and protein gi oiba compound sing yauri. Isoflavonoids and genetics hariba component ani asina saru patharakpa, sontharakpa amadi saru tekpa tawgadaba adubusu ngakthokduna thambada kanaba haibudu oiri. Number 5. Nung hawai chabana hakchanggi immune system bu strong ohenbada kanaba haibudu oiri, maramdi nung hawai aduda omega 3 fatty acid marang kaina yauri. Number 6. Nupina mirolinga matamda nung hawai chabana singli nauri angang khawda problem laigadaba adubu prevention tawbada mateng pangli, amadi polakadoriba angang adubu healthy oheli, maramdi nung hawai aduda folic acid and B vitamins gi oiba component sing marang kaina yauri. Number 7. Nung hawai chabana depression, anxiety gi oiba laina bu phanbada mateng pangli, maramdi nung hawai aduda phytoestrogen, tryptophan, amino acid and antioxidant sing gi oiba property sing yauri. Tryptophan and amino acid hariba component asina hakchanggi singli nauribu mathau tawba loiraba kanda pothahanba, wakhal nungaiba phauhanba, matam chana sleep tawhanba amadi chaningba sing apamba sing phauhanbada yamna kanaba haibudu oiri. Number 8. Nung hawai chabana miyobigi sam hair bu phali amadi samgi oiba problem leba singbu solve tawri, maramdi nung hawai aduda vitamin B, vitamin C, vitamin E and omega 3 fatty acid ki oiba component sing yauri. Number 9. Nung hawai chabana cancer ki oiba laina bu namthaduna thambada kanaba haibudu oiri, maramdi nung hawai aduda isoflavonoids and lunacin gi oiba property sing marang kaina yauri. Genistein, tetgin and isoflavonoids hariba powerful oiba antioxidant property sing asina cancer gi oiba cell singbu namthaba amadi afaba cell singbu hingathanbada sauna mateng pangli. Number 10. Nung hawai chabana manung matam chadana ahal ohenba ngamande, maramdi nung hawai aduda isoflavonoids, omega 3 fatty acid, omega 6 fatty acid ki oiba compound sing yauri. Nung hawai asi nongmada mi amana 15 gram to 25 gram chaba yai haina thijelo chingna phongdorokpa lairi. Nung hawai gi side effect asidi ka henjina charabadi thyroid problem lakali, diarrhea tawgali, nungsit kagali, maramaduna hakchang bu phaningi haidura ka hena chabiginu.
LEIREN JEWELLER'S की अखनब ऑफर नि सनाबु खोइदाबा पामजब सिंगना LEIREN डिजिटल कैटर की फेसबुक इंस्टाग्राम यूट्यूब चैनल की थ्रूदगी सना लेबा ओइरगदी सना की ओइबा आइटम खुदमक हेवी डिस्काउंट अमदी ऑफर पिजगनी लेबा मतमदा सना सन अमदगी ताबदी यादे स्टार लकी कूपन अमगसु खुदोल तमजगनी 100 पीपल सुरबा मतमदा स्टार लकी विनर अदुदा फर्स्ट क्लास के ओइबा सना सन अम पिजगनी अकुपा मरोल गिदमक डिस्क्रिप्शन दा कांटेक्ट नंबर हापचरमगे।